meet from home bangam khidaba dai bang shelep khibagum khalure manglan ngai hap tau ru re nung shi chiro yen vi chimba duna hai khibawa hai kaya nung shi da togi mangla namada ai se ai ni kauru re na la lai khasu ai di nung shi ba budi mirai bi ganu na lona lot khasu ai gi thamoi budi puduna chat Michi momon tambi misnarum degi aigi thamoi hubi chimbal maro lebi pangang shi henbi thamoi bunang nalang tag na hanbi shamlang marum degi michi momon tambi misnarum degi aigi thamoi hubi chimbal maro lebi pangang shi henbi thamoi bunang nalang tag na hanbi shakini kalaga inagdagi laphaning de lakini kalaga thamoi shi na mi bai jerui shakini kalashu inagdagi haningi lakini kalaga thamoi shi na mi bai jerui nang lengda na leibiu aigi nung shibabu nang na khang biu